Thaina mamangai matamgi warini. Lukhrabi mama macha ani leirami. Makhoi nongmagi sing chaluraga lau sing kumuraga nongmagi chara tanjaduna chajarami. Lukhrabi mama machana leiriba lam adu nong tadabana maram oiduna ikang thoktuna ising yamna wanarami. Maram aduna lam adugi ningthongna leibaki hairaba amaiba panji kaya kauduna nong tanaba laitin khoiramduna thau torabasu nong sungta taramkhide. Maram aduna hairiba leiba asi ising phangdabana kham thengna warami. Nongmagi numitni lukhrabi macha adu thangnaba ising thiba tholaklami. Usin najinna iroikom amada ising khara tungaga leiba thengnaki. Iroikom adugi ising adu tapna kanduna soklaga lukhrabi macha adu mafamduda ngahak potharami. Lukhrabi macha adu lamsang lakpagi wadana uirum potharingaiduda nakanda iroi khungun amada hangoi matei manau ani wari saba taramki. Maduda hangoi nupina nupa aibu kum tha suchilakle isa chisu lummana loire aibu ising sida amuktadi puthabiyuni. Mafam sidadi ising leitabanina isa sing ado karamna hingani. Hangoi nupi adugi wadu tabada hangoi nupana nupi madugi dama karisu warunu soidana taradabani. Maduda hangoi nupina nupa asukuina nong tarakdrabasida karam kandano nong tadauribasibo. Somdana hangoi matei manaugi wari adu lukhrabi machaduna munna tarami. Hangoi nupana nupi thajadaba tawganu aisu isasing adu uningibanine yengu. Ngasi nini humni khakta ngairabani nong tadauribase. Lagliba leibak pokpa numitki ayuk nong taragadabani. Wa adu tabada hangoi nupina nupa adudi kayam taragani nongdi. Hangoi nupana yenguhe ningthaugi konunggi dari thunggadaba kap ama watpa phauba nong sugadauribani. Asumna hangoi anigi wari adu lukhrabi macha aduna taraba matungda mayumda halakle. Lukhrabi macha adu mayumda yaubaga mamada asumna hairami. Ima ngasidi ningthaugi konung kabiruso. Machagi waduda mamana karino ibungo imabu konung karuso hairisibu. Maduda machana ima iningthauda asumna haibiyuso. Icha nupa na leibak asida nong tahanba ngangani haina amukta haibiruso. Wadu tabada mamana ibungo kariwano nangna hairibasibu. Ningthauda karemnarabadi ningthaugi chairak phangani. Asumna mama macha wari sanarami. Lukhrabi macha aduna mamada hangoi matei manau anigi warido mamada loina tamlami. Asumna macha nupa aduna haimanbadagi mama adu chak chaba toklaga konung karami. Lukhrabi adu ningthau konunggi ningthaugi thongsangba singduda lukhrabi aduna iningthau amukta unajake haijabadagi thongakpa ningthau yathang laururaga ningthau konung changalami lukhrabi adu. Maduda ningthauna lukhrabi nangna aigi nakta lakpado kari hainingba leibagi. Ningthaugi wadu tabada lukhrabi adu yam nolukna iningthau nanaina lakjaribasi leiba asida ising phangdabagi waribase koknaba lakjaribani. Lukhrabi waduda ningthauna hainingbodo adum hayu. Ningthaugi ayaba phanglabadadi lukrabina iningthau nanai lukhrabi aigi ichanupa pandip ama lei
ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯟꯗꯤꯠ ꯑꯗꯨ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨꯔꯦ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯏꯅꯤꯡꯊꯧꯅ "ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯅꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕꯔꯥ? ꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯔꯦꯝꯅꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯑꯐꯥꯎꯕ ꯄꯟꯗꯤꯠ ꯀꯌꯥ ꯌꯦꯡꯂꯕꯁꯨ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯗꯅ ꯃꯥꯏꯊꯤꯗꯨꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯣꯟꯕ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ, ꯏꯅꯤꯡꯊꯧ, ꯑꯩ ꯅꯣꯡ ꯇꯥꯍꯟꯕ ꯁꯣꯏꯗꯅ ꯉꯝꯖꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯇꯔꯥꯝꯅ ꯂꯧꯖꯒꯅꯤ꯫ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯗꯔꯥ? ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯅꯤ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ, ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯃꯛ ꯖꯩꯒꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯁꯨꯅ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯧ, ꯀꯅꯥ ꯂꯩ? ꯖꯩꯒꯒꯤ ꯄꯣꯠꯂꯝ ꯍꯧꯖꯤꯛꯃꯛ ꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯖꯩꯒꯒꯤ ꯄꯣꯠꯂꯝ ꯂꯣꯏꯅ ꯁꯨꯅ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯩꯒ ꯑꯗꯨ ꯇꯧꯕ ꯍꯧꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯄꯪꯁꯣꯟ ꯁꯣꯟꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯊꯥꯡ ꯃꯇꯣꯜ ꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯜꯂꯒ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ "ꯏꯅꯤꯡꯊꯧ, ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝ ꯐꯪꯉꯦ꯫" ꯅꯤꯡꯊꯧꯅ "ꯍꯥꯏ ꯅꯨꯄꯥ ꯃꯆꯥ, ꯅꯣꯡꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯒꯅꯤ?" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ, ꯏꯅꯤꯡꯊꯧ, ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯅꯣꯡ ꯇꯥꯔꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ "ꯑꯗꯨꯗꯤ ꯐꯔꯦ, ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯣꯡ ꯇꯥꯅꯤ ꯍꯥꯏꯔꯕꯅꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯑꯩꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯔꯦ꯫ ꯅꯣꯡ ꯍꯦꯛ ꯇꯥꯕꯗ ꯑꯉꯥꯡ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯅꯣꯡ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯅꯕ ꯂꯥꯎꯊꯣꯛꯍꯜꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯉꯟ ꯆꯥꯊꯣꯛꯇꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯇꯤꯌꯥꯗꯗꯤ ꯅꯣꯡ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯦ꯫ ꯄꯨꯡꯗꯤ 9 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯑꯉꯥꯡꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯁꯨ ꯃꯤꯄꯥꯏꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡ 9:30 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯤꯌꯥꯗ ꯅꯣꯡ ꯃꯆꯥ ꯑꯃ ꯃꯌꯥꯝꯅ ꯎꯔꯛꯂꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ "ꯅꯣꯡ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯂꯦ" ꯋꯥ ꯂꯥꯎꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯄꯥꯛꯊꯣꯔꯛꯂꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅꯤ ꯅꯣꯡꯊꯛꯁꯦ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯔꯦ꯫ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯅꯣꯡ ꯑꯗꯨ ꯖꯝ ꯍꯩꯊꯔꯛꯂꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯈꯠꯂꯛꯄꯗꯨꯗ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯇꯨꯔꯦꯜ ꯄꯤꯛ ꯊꯟꯒꯠꯂꯦ꯫ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯇꯨꯔꯦꯜ ꯄꯥꯊꯣꯛꯂꯦ꯫ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯅ "ꯍꯥꯏ, ꯀꯅꯥ ꯂꯩ? ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯄꯟꯗꯤꯠ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯏ ꯃꯌꯥꯝꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ "ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯅꯣꯡ ꯑꯁꯤ ꯇꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ, ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯈꯥꯝꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯜꯂꯒ ꯌꯦꯡꯁꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯙꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯈꯨꯗꯣꯜ 4 ꯅꯥꯞ ꯇꯝꯃꯒ ꯃꯩꯇꯥꯜ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯆꯤꯡꯉꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ,
ꯑꯩꯅ ꯆꯤꯡꯂꯤꯕ ꯂꯩ ꯑꯁꯤ ꯐꯥꯎꯕ ꯅꯣꯡ ꯆꯨꯈꯤꯗꯧꯔꯤ꯫ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯍꯥꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤ ꯌꯦꯡꯅꯗꯨꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯏꯁꯤꯡ ꯁꯨꯝ ꯊꯨꯝꯒꯠꯂꯛꯑꯦ, ꯁꯨꯝ ꯊꯨꯝꯒꯠꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤꯗ ꯆꯤꯡꯂꯤꯕ ꯂꯩ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡ ꯍꯥꯡꯉꯦ, ꯅꯣꯡ ꯍꯥꯡꯉꯦ ꯋꯥ ꯋꯥ ꯂꯥꯎꯅꯈꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯈꯤ꯫ ꯁꯅꯥ ꯈꯥꯎꯖꯥꯎ, ꯂꯨꯄꯥ ꯈꯥꯎꯖꯥꯎ, ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ, ꯂꯟ ꯊꯨꯝ, ꯆꯦꯡ ꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯄꯤꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯧꯈꯠꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ?" ꯅꯤꯡꯊꯧꯅ "ꯏꯕꯨꯡꯉꯣ ꯄꯥꯟꯗꯤꯞ, ꯑꯁꯨꯝ ꯇꯧꯕꯅꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯐꯪꯅꯕ ꯅꯪꯅ ꯑꯃꯨꯛꯇ ꯊꯤꯕꯤꯔꯨꯗꯕ ꯌꯥꯗꯔꯦ꯫ ꯃꯥꯡꯈꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯊꯤꯕ ꯉꯝꯒꯗꯧꯔꯤꯕꯔꯥ?" ꯃꯔꯨꯞ ꯑꯗꯨꯗ ꯑꯍꯩꯕ, ꯅꯣꯡ ꯐꯥꯎꯕ ꯇꯥꯍꯟꯕ ꯉꯝꯕ ꯄꯟꯗꯤꯠ ꯂꯩ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯥꯔꯛꯇ ꯌꯥꯗꯦ ꯍꯥꯏꯔꯛꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ "ꯏꯅꯤꯡꯊꯧ, ꯑꯩ ꯉꯝꯖꯒꯅꯤ꯫ ꯑꯩ ꯂꯥꯛꯆꯔꯒꯦ, ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯉꯥꯛꯆꯔꯒꯦ꯫" ꯅꯤꯡꯊꯧꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯄꯥꯃꯆꯥ, ꯍꯌꯦꯡꯃꯛ ꯃꯔꯨꯞꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ꯫ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯈꯪꯅꯕ ꯆꯤꯊꯤ ꯑꯃꯁꯨ ꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯆꯠꯄ ꯇꯥꯔꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯊꯧꯒꯤ ꯆꯤꯊꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯝꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ "ꯅꯣꯡꯉꯥꯜꯂꯒ ꯆꯪꯉꯒꯦ, ꯂꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯌꯦꯡꯊꯣꯛꯂꯒꯦ, ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯒꯦ" ꯍꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯈꯛ ꯊꯣꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄ ꯎꯔꯝꯈꯤ꯫ ꯊꯣꯡ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯈꯤ: "ꯏꯇꯥꯎ, ꯏꯕꯥꯅꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯥꯏꯗ ꯊꯝꯕꯅꯣ ꯍꯥꯏꯅꯔꯁꯤ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯧꯁꯤꯟꯅꯕ꯫ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯦꯛꯁꯤꯜꯂꯤꯕꯅꯤꯅ ꯂꯧꯁꯤꯜꯂꯨꯕ ꯌꯥꯈꯤꯔꯣꯏ꯫" ꯍꯨꯔꯥꯟꯕ ꯑꯃꯅ "ꯅꯤꯡꯊꯧꯒꯤ ꯁꯣꯔꯤ ꯄꯔꯦꯡꯗꯣ ꯀꯥꯏ ꯊꯝꯒꯦ?" ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃꯅ "ꯏꯇꯥꯎ, ꯅꯤꯡꯊꯧꯒꯤ ꯊꯥꯡꯒꯄꯥꯠꯀꯤ ꯊꯣꯡꯒ꯭ꯔꯥꯝ ꯃꯈꯥꯗ ꯊꯝꯕꯅꯤ꯫ ꯏꯇꯥꯎꯅ ꯄꯥꯏꯈꯤꯕ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯗꯨꯗꯤ ꯀꯥꯏ ꯊꯝꯈ꯭ꯔꯒꯦ?" ꯍꯨꯔꯥꯟꯕ ꯑꯃꯅ "ꯏꯇꯥꯎ, ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯃꯣꯡꯁꯣꯡꯗꯨꯗ ꯂꯩꯕꯅꯤ꯫" ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯊꯣꯉꯛꯄ ꯁꯤꯡ ꯑꯗꯨꯗ "ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯩ ꯊꯪꯅꯕ ꯂꯝꯒꯤ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯆꯤꯊꯤ ꯑꯁꯤꯃꯁꯨ ꯏꯅꯤꯡꯊꯧꯗ ꯃꯍꯥꯔꯥꯖꯥ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ꯫" ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯊꯣꯉꯛꯄ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯏꯕꯨꯡꯉꯣꯁꯤꯔꯥ ꯏꯇꯥꯎꯅ ꯊꯥꯔꯛꯄ ꯄꯥꯟꯗꯤꯞ ꯍꯥꯏꯔꯤꯁꯦ?" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ "ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯟꯗꯤꯞꯀꯤ ꯍꯩ ꯁꯤꯡꯕ ꯄꯨꯝꯅꯃꯛ ꯏꯇꯥꯎꯗꯒꯤ ꯇꯥꯖꯔꯦ꯫ ꯄꯥꯟꯗꯤꯞꯅ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯊꯤꯕꯤꯗꯕ ꯌꯥꯗꯔꯦ꯫" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯍꯦꯛꯇ ꯌꯦꯡꯖꯔꯒꯦ꯫ ꯅꯤꯡꯊꯧꯅ ꯄꯣꯠꯂꯝ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ ꯍꯥꯏꯌꯨ ꯅꯨꯄꯥꯃꯆꯥ?" ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ "ꯀꯔꯤꯁꯨ ꯆꯪꯂꯣꯏ ꯏꯅꯤꯡꯊꯧ, ꯊꯥꯡ ꯃꯆꯤꯟ ꯇꯨꯝꯕ ꯃꯆꯥ ꯑꯃꯈꯛꯇ ꯆꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ
ꯊꯥꯡ ꯑꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯈꯣꯠ ꯈꯣꯠꯆꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯏꯅꯤꯡꯊꯧꯒꯤ ꯁꯣꯔꯤ ꯄꯔꯦꯡ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯥꯡꯒ ꯄꯥꯠꯀꯤ ꯊꯣꯡꯒ ꯃꯈꯥꯗ ꯂꯩꯔꯦꯅꯦ꯫ ꯅꯤꯡꯊꯧꯅ ꯀꯅꯥ ꯂꯩ ꯊꯥꯡꯒ ꯄꯥꯠꯀꯤ ꯊꯣꯡꯒ ꯃꯈꯥꯗ ꯀꯨꯝꯃꯒ ꯌꯦꯡꯉꯨꯆꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯗ "ꯏꯅꯤꯡꯊꯧ, ꯁꯣꯔꯤ ꯄꯔꯦꯡ ꯂꯩꯔꯝꯃꯦ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯃꯣꯡꯁꯣꯡꯗꯨꯗ ꯂꯩꯔꯦ꯫ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯑꯃꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯥꯡꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯐꯪꯂꯦ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥ ꯃꯅꯥ ꯃꯊꯨꯝ ꯆꯥꯅ ꯆꯥꯛꯅꯕ ꯆꯦꯡ ꯍꯋꯥꯏꯗꯒꯤ ꯀꯩꯗꯒꯤ ꯈꯧꯖꯥꯎ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯅꯕ ꯊꯛꯅꯕ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯄꯤꯔꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯄꯤꯕ ꯈꯨꯗꯣꯜꯄꯣꯠꯇꯨꯅ ꯁꯟ ꯒꯥꯔꯤ ꯃꯄꯣꯠ 8 ꯐꯥꯔꯝꯈꯤ꯫ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯊꯤꯜꯂꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯍꯟꯖꯔꯛꯂꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯔꯝꯂꯦ꯫ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯛꯂꯦ꯫ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯔꯤ"꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯐꯪꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯅꯥ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯀꯠꯊꯣꯛꯂꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅ ꯄꯤꯔꯛꯈꯤꯕ ꯃꯅꯥ ꯃꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯞꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯝꯈꯤ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯇꯥꯁꯤꯟꯕꯗ ꯈꯪꯖꯤꯟꯕꯗ ꯑꯃꯥꯡꯕ ꯂꯩꯇꯦ꯫ ꯍꯉꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯍꯨꯔꯥꯟꯕ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫